Lakhipuronline puthokchaba Mars ki tang taret Sagol se numit ki Khomjinba Pao tabirase Ahanbada Maroi Pao Rajya se ki government school ki ka khudingmakta blackboard ki mahutta digital panel board thamlagani Assam ki taranithoi amadi Manipur ki mari yauna saknairaba artist marfutra marida Sangeet Natak Academy mana yenthokre Luhong phamda thabal chongsin mena chingba maring marang bathabak sing makhata na tobiganu haina sikona akanba wafam thamlakli maifagi luchingba sing amadi Mojibur Rahman Chaudhuri bu taramna oktuna ikai khumnakre South Barak Complex Binakan da lakliba April ki tang mari dagi Inter District Archery Championship pangthoklakani amasung chahi 32 makhagi district level mini boys football tournament ngarang dagi chiribam da hokre Haujik mapungoi ba pau tabirase Mathangi chahi asigi manungda Assam rajyagi mahisang khudingi larik tampham ka khudingmak digital oil lagini haina mahimasingi mantri Ranos Beguna phongtokre Haujik blackboard ta chok paiduna larik tagliba sigi mahutta mathang chahi dagi larik tampham ka singda digital panel board thamlagani haina mantri na phongtoki mahisangi chakot thoranga mari leinana Borpeta Jila ki higher secondary amasung high school ki nauna sagadaba building singi ngarang urep uyung tambagi thoram da wa ngangladuna mantrina Assam ki Bidhan Sabha Kendra khudingmakta nauna mahisang chamrige yangkhai mathoi saragani haibagi wapam su phongtokhe Assam ki saknairaba artist taranithoi amasung Manipur ki mari yauna Lebak asigi saknairaba artist marfutra marida ngarang Rashtrapati Draupadi Murmuna Sangeet Natak Academy mana lisinganiga kunithoi kunumdoi yenthokre New Delhi gi Vigyan Bhavan da pangthokiba thoramda Rashtrapati na mana sing adu khusinaki Manipur gi mana asi phangkiba artist Mari adudi Mime art ta Yumnam Sadananda Manipuri dance ta S Noyon Sakhi Devi Thang ta da Chingtham Ranjit Khuman amasung pungda Sapam Kulabi yauri Mitai gi lohongba haibasi yamna wahanthok leikraba punsi leipun semnanaba thoram amane aduna lohongba khudingda param chumna sengna pangthokpham thogi mitai gi lohongphamda mitnaba yengningdaba ithak irangda tawbagi mathong maram khangdaba thabak thorom amata makhatana lohongphamda tawba yaroi hiramasida miteng changba hauragani haina Southeast Asia Cultural Organization SICO-gi Secretary General Irengbam Indrajit Mitai na thadorok pacherola mada phongdoragli cherola sida makhatana hai mitai gi lohongba haibasi hara ko mahinate mitai gi lohongba bu phagi gumna miyam mangda lan uhonna bahonarak pasi mitai khunai gi wanadi yamnamak laibak thibani makoi sing asibu miyam gi yekna bani haina laugani lohongpam da thabal chongliba chongningliba mioi sing asi mitai macha natrabara haina wahang hanglagli asigumlaba thaksi khasi khangdaba khunai gi chanabi karino khangdaba sigumba nupa nupi sing asi miyamna matik chana warakpham thogi haina cherola sinema khatarakli hiramasi gi matangda wafam kayamarom cherola sida phongdokladuna mitai gi lohongpham na chingba lining laisol gi chanarol gi tawpham maphamda maring marangba ahenba mitnaba yengningdaba kaya ama thoraklabati matamaduda mitai gi damak leijariba sikona leibak miyam ga loinana akanba miyeng changlakani haibagi wafam phongdoragli Handakta APSC na laukiba Assam State Electrical Grid Corporation gi parikhada Assistant Manager oina khalakrabi Tolen khungi B Bandana Sharma apokpa B Bipin Sharma masung apokpi B Bimala Sharma bu ikai khumnaba amadi harau tungai pa phongdokpagi mipamama khungang chawkhatlup Tolen khungi member singna Silangduna Bipin Sharma gi sangai dangarang pangthokre mipamadudha lupki President Ngangom Basanta General Secretary Ngangom Jitendra Assistant Secretary Maitan Kaisam Piramongol Treasurer Naurem Nilmani Nongthombam Ongbi Ramani Ward Member Surabhi Devi amasung Jadumani Sarmana Thoramda Sarujaki Miphamna Bandana Sarma bu harau teyamba phongdokpaga loinana lupki maigeitagi lengyan fi khudol tamduna ikai khumna jaki Bandana Sarmana mahakna asi phawbada yaunanaba honarakpada thengnarakkiba awa nungai kaya miyamda paudamki Betang yen honaram get score jam na wangde get ke ai oh matana hona gi master tam na so ai get ai hona bitek se loi khalak pagi nong na mama papa na financial condition akoi financial condition de ware ai na hai financial condition de ware kuma dan ai na
family support tawro hai na tho acha ma su ma changchalo hai na hai ba ai na hai khu ai masters ai tam hi hai na ai masters ai tam hi hai na ai na im khalna na mating pang mina le karim ta leite larik sitani ko ingon na mating pang do si hai na khalla warak patan akhdingi larik se pai asum larik se pa ba ai OCL si budi ai gate se score se wang da bani na ai adu budinga hodre aduna ai na gate ki technical knowledge engon na loina lei bani na ko na APSC ki porikha de tharu ba matam da APSC si engon da ilai ramme ke gate ki compare de APSC ki se jam na lai central compare da ai na tharak ba sida ai je khalagi ai thabak su thado ma ga la am mamang ne na thabak tawra ma MTech se loira ga thado ai tawdi tawrani ai na kari ma de isu de ma gi oi ne jum da lak ba si ga su su mai ngon pressure khar lai ki engon da ki thabak se chang da ba si da ne su mayam sina su engon da hang ba se ai kai bum mapan thuk da ba bum tawna ai mi oi ne na ana like par ga lai ba si da ngasi na asmai no oi ba fajarak ban aduni mayam gi blessings asi bibi do na engon da atai su ai future da ai chakhat da ai jage ana mayam na asi lak gi do na engon da ba lak Manipuri loan bo Assam Sarkar na associate official loan oina masak khangbirak pagi damak maifa gi luching basing bo tharam na okre Integrated Mothers Association IMA Chandam Laikai na sinduna ngarang pangthoki bami pamaduda president oina RK Birensana Mithunglen oina Seram Herajit maifa gi president Thangjam Projen Secretary General Tampak Maim Salaudin Wahengbam Surendra Maibam Sabir Seram Mohenjit Yumnam Bikramjit Thaunaujam Tonsingna Daistapamki Maira Paibi Ima Singna Maifagi Luchingba Singda Lingyan Kudol Tamki Thoromgi Wahodok Piraduna Thaunaujam Tonsingna Haikibada Maifa Amadi Lup Kayaga Kusam Naraga Jangsin Kiba Khongjangna Maipaklakpani Lup Khudingma Pusu Ngamkhai Leitana Thagat Papungdoki Thoromda Oinam Surendrajit Huyam Satyajit Huyam Anuprada Sarukyaki Hairi Moragang Tamba Mayum Sipur Kasargi Nahasing Amadi Maira Paibi Lupna Sinduna Maifagi Luchingba Singh Amadi Mujibur Rahman Chaudhurina Deputy Conservator of Forest Oirakpabu Taramna Oktuna Ikai Kumnakre Ngarangi Thoromaduda President Samsuruddin Chief Guest Mujibur Rahman Chaudhuri Guest of Honor Oina Seram Herajit Thangjam Projen Tampak Mayum Salaudin Ahmad Chaudhuri Rehna Begum Apikpi Begum Amadi Maulubi Jiauddinna Daistapamki Thoromgi Wahodok Piraduna Nasib Alina Haikibada Maifagi Luchingba Singaloinana CSO Mayamgi Hotna Jamanna Imalon bo official loan oina masak khangbirakpagi nungaiba amadi Mujibur Rahmanna DFO oirakpagi ikai khumnabani haiki Moragang Tamba Mayumgi Nahasing amadi Maira Paibi Lupki Maikeidagi Lengjan fi Kudol Tamduna Taramna Okpiki Thoromasiga Mari Lainana Ahmad Chaudhuri na haikibada aikoi mitei pangal maraktagi athoba Rehanuddin amadi Salahuddin aikoina chaukthoksei Seram Herajit na mitei amasung mitei pangal ichininau singi honajamanna ngasi aikoigi maipakpa oirakpani aduna makhata na aikoi punna honaminakisi haiki Chief Guest Mujibur Rahman Chaudhuri na aikoina aikoigi purup asi mangjil thanana bahona ba mathautai aduna ima singna achauba thodang lobiu haiki Thoramda Abdulali Maibam Sabir Wahengbam Surendra Sahaj Jamal Sirajuddin Saburuddin Habibur Rahman Islamuddin chingba mioi singna saruk jakhi समाज से लीडरशिप की क्राइसिस ने हमने सुन अलग ममांग द खजिक मेंशन तौखरे समाज से द लीडरशिप की क्राइसिस ने मरहूम काजी कुतुबुद्दीन कुतुब अहमद मजुमदार मैतई पांगल पुन्न चदमिन मगी एग्जांपल ओइना सुवंकर सिंह मखोई सिगी मतुंग द पांगल द लीडरशिप पांगल मैतई पांगल सिगु पुन्न जॉइंटली पुदन चतपंगंबा ngasi phawai aigi mitadi tade mayam di khangde aduna isinau sing asiga loinana makoina majority ne koina minority ni punna amatta oina tanaraga samaj animak si jointly punna karamai chamina bi yani haibu wafam si na koi organization to bo mayam marup mayam na imaibel sing leirim sida organization to bo capable oiba organization to bo ngamba ना कोई मयाम न ताना रगा कम्युनिटी अनी सिगी गैप थाप तोक्तन ले गैप असी करम मायना
reduce to ni karam wathal gani karam maina ni maksi pun gani asi mai ke da khajik thabuk tu buje ya ahmad bai da business korea onun to ri ke khoi gi kwai di hena chawthok chingai ni asam da khundari ba apik ba jati mai amam sumai magi mama malon mai magi majati kanne gi dam ta cho so ba makut da khulai bu par ga lan theng na ba jati mi am yaw nasi dima sawai ba karbi along hai ba borolen hai ba pham si di masu makhoi gi naha sing ne makut da khulai par ga lan theng na ba adum ba fruit mai am lei da khoi di asam da akhoi manipuri akhoi na ngasi phangai ba sisu akhoi gi ikhe amatta ta khidana police na lichai amuk chahodana akhoi yam wadana phanggiba imalone ani khalyaw adu ba akhoi khara di humang ta ki adu gi humang ta ki bagi mamal do ngasi gi asam da leiba manipuri amusung manipuri muslim ichinauna machum se sei lisang sina chaba phangdinga hajik leiba akhoi na chaba phangado mate akhoi gi lehuri ba icha isu suron ke aduna ngasi gi imalon sina asam da asam gi office sing da koi chatna ba loan asam gi office sing da koi bangla na ta english na iriba sumaina koi gi sa gi lona iba pa ba haiba punam yarak bagi khudong sa badi phangdo Maria Begum ki batang deso Maria Begum nei khoi bo asam ki mang dei khoi bo jamna pong jahan adugi kaino adugi silsila adugi jari thamma ga se janab Mujibur Rahman Chaudhary nei khoi bo pangan namo oi bedai khoi pong jenga oi bogi sinpham namo ga si fangi se deputy conservator forest masi pangan khudeng long harau bhantoi khudeng harau bhantoi masi ai khoi ki tamakta inspiration amne ai khoi shu to gun amne hai base mang da so atai shara poga push hoislo Allah ra pohan push hoislo Mujibur Rahman gum mi mangon dai hen ba mi Allah ra pohan push hoislo Rehanuddin DP Rehanuddin Salahuddin General Secretary amasung Sabina Singba kayana unna semina duna asima khongjang asida imaron lo kannaba jade ne sangjibado kari mase singthani ngai pasakni maram ajuna akhoi khudima wami nadragadi karam na mai paku aigani asidi imalon asams lenga na masak khange imabudi masak khange adu ipa masak khange no masang adu oiraka taragadi lon na imani mem ipani haina balai maramaduna akhoi maiti me gasisu koi tamdaba jadaba tangai phadabam oirplagani maramdi Lakhipur Ahal Marup amasung Sri Sri Hanuman Babaji Seba Samitina haukiba lebak pokpanumit Mars ki tang marida Lakhipur Khuman Haurongbam Leirakta Sri Sri Hanuman Babaji gi irat thoram pangthokre ingudam binodna mifama poiduna pangthokiba thoramda Hanuman gi laisang sagatliba si loisinbagi matangda khanaki thoramga mari leinana Ward Commissioner Arambam Je Sri Suwangangki Samiti asigi thoburen Haurongbam Kisorna laisang asi sabada miyamdagi angamba selgi mateng khara pangbinaba apil tawki haina Lakhipur Ahal Marup ki thoburen ingudam binona paudam lakli chahi 12 suriba nupa macha amagi thaunabu miyamna thagatnakre Maharashtra gi Nasik ta thokiba angak pathodok amada nupa macha amana mahaki mapabungi office ki ka amada phamduna mobile sanaringeda ikang khangodana ka aduda kabokoi ama changlakibada mahakna mong hadana mapanda thokiduna thonglon sinkirami asumna nupa macha dugi thauna amadi paira kilo singna kabokoi adu ka adu da phajinduna thamlaga kaina thangda forest ki miyoi sing kauduna kabokoi adu bu pangthalaga phaduna pukhi hairi thodokasi haukiba leibak pokpa numit ki ayuki pung 3 ta wedding hall gi security guard ki macha nupa mohit koba angang asina mapa gi office ka gi bench amada phamduna mobile sanaring eda thokibani nungairaba pau khu tang chikpa nerve ki anaba khwang janglem gi anaba brain amadi bp stroke oiruba singi anaba kayabu digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthok handuna e tongta leiramba amot pasing sengdok pangamali amasung kidney liver heart amadi brain gi mapangal kankat handuna haksang phana thambang amali magnetology scanning therapy asigi kanaba
taubiu nasimak lengsinbirago Energy Healing Center First Floor Smile Market Central Road Silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawa layangzari Chief Consultant Dr. M. Santikumar Singha Lifestyle Medicine Consultant Harvard School of Medicine USA Certified Rompur Part 2 dasu numit khudingi naturopathy gi makhal makha layang patap sizinatuna layang pahuzare advance booking gi damak mobile number 9706 554 286 natraga 9395 732 456 number asida call tawbiragu aina ngasi Dr. Santi jambada lakpa pai na lakpa hijiki jumme kham ngo khare ai gaming Mabang ki Chandra ai khu ya na se chahi 3 sure ai asiga lakna jim badege yoji jamne improve hoire yoji kana bajam bhange Nungairaba Pao BSc BTech BCA amadi MCA gi mahiroi singna computer programming tambagi damak free demo class ta saruk yabagi khutong chaba thamjari ngasimag iscode.com da changpiduna book tobiu natraga free demo class ki damak 9606017575 number asida call tobirago Nungairaba Pao Lamdam Masigi Club Amadi Organization Singidamak Yausang Sports Meet ki T-shirt ahongba mamalda adomgi apamba machu amadi adomgi apamba mawongda print taunabagi kudong chaba pizari pre-booking thaba haujare ngasimak booking gi damak mobile number 7099 776 812 number asida call natraga WhatsApp tawirago aikhoi gi address Mangang Graphics Silchar Road Pulartol Kasarasam Archery Association of Assam gi makhada affiliation tawraba Kasar District Archery Association asinba nimit marini chathakadaba Inter District Archery Championship 2023-24 lagliba April gi tang maridagi taret phawa South Barak Complex Binakandi Part 2 da pangthoklagani Championship asigi damak ngarang Mars ki tang taru jumsakation numit State Association gi Secretary Jayanta Boro Binakandi dalatuna Sanagadori bamapam jingsin baga loinana Kasar District Archery Association gi mihut kangbuga mifam amasu pangthokhe mifam da District Association gi President Changamayum Ipopisak Secretary N Nandamhon United Clubs Organization gi President Khaidem Kanta Organizing Committee ki Chairman Oinam Biramani loinana Dr. Posangam Rajbihari Moirang Them Bishojit Moirang Mayum Brojeshwar National Coach Konsam Devana Chingba Miyoising Sarujaki Panbaya Badi Archery Association of Assam gi President Oina Hojik Leiriba Director General of Police DGP Sri GP Singh gi Bideng Makhada Championship asi pangthokani Saruk Yaningba Sanaroi Singna lagliba Mars ki tang 15 sigi manungda Ming Pisin Binaba Kasar District Archery Association gi Secretary N Nandamon gi Cherola Mada Phongdorakli All Jiribam Sports Association Jiribam na sinduna Jiribam Higher Secondary School ki sanabungda team 15 na saruk yaduna ahanba chahi 13 makhagi district level 5A side mini boys football tournament 2023-24 ngarang association ki president M Prajakanta Singna hodokre ngarang opening match ta CKC B Jingdong Lekai ga EYC Chandrapur ka sanakhi match asigi ahanba half fawbada EYC Chandrapur na CKCB Jingdong Lekai dagi goal ani suinoda mangjil thaduna chatkhi half loiraba matung EYC Chandrapur na goal amaga chanduna apiba matamda EYC Chandrapur na CKCB Jingdong Lekai bo goal ahum suinoda maithiba piki match asi Aziz Haider amadi O'Neil Kanta Singh na conduct tawbiki ani suba match ta LEC Bapuparaga Yaol Club Champanagar ka sanakhi match asida Yaol Club Champanagar na LEC Bapuparabu goal ahum suinoda maithiba piki tournament asigi ngasi sanagadaba ahanba match ta CKC Ega Oriental Club Ega sanagani aduga ani suba match ta na YWA ga Anand Moi Club ka sanagani aduga ahum suba match ta LEC Bapuparaga Sunrise Club Kadam Talaga sanagani
अरोइबदा मरोइबा पाव अमुक हन्ना राज्य की गवर्नमेंट स्कूल की का खुदिंगमक्ता ब्लैक बोर्ड की महुत्ता डिजिटल पैनल बोर्ड थमलगनी आसाम की तरानिथोई अमदी मणिपुर की मरी यावना सकनाइरबा आर्टिस्ट मरफुतरा मरीदा संगीत नाटक अकादमी मना यंथोख्रे लुहोंगफमदा थाबल चोंगसिनमेना चिंगबा मरिंग मरांगबा थबकसिंग मखाताना तौबिगनो हाइना सिकोना अकनबा वफम थमलगली माइफागी लुचिंगबसिंग अमदी मुजिबुर रहमान चौधरीबु तरामना ओक्तुना इकाई खुमनख्रे साउथ बराक कॉम्प्लेक्स बिनाकांदिदा लाखलिबा अप्रैल की तांग मरीदगी इंटर डिस्ट्रिक्ट आर्चरी चैंपियनशिप पांगथोकलगनी अमसुंग चही 13 मखागी डिस्ट्रिक्ट लेवल मिनी बॉयज फुटबॉल टूर्नामेंट ngarangdagi जिरिबामदा होख्रे लखीपुर ऑनलाइन यूट्यूब चैनल की पाव संदोकचबा ngasigi oinadi matang asida loijare।